Ngasidagi hauduna pangthokliba Council of Higher Secondary Education Manipur gi class 12 ki examination da mahut sinduna exam thare khanglabasu makhatan adumak asengba candidate laktuna exam than kibagi thodok ama Thoubal da Chawyaima Higher Secondary da thokre haire Hiramasiga mari lenana Democratic Students Alliance of Manipur gi head office ta pangthokpa paugi mifam da Education and Academic Affairs ki secretary Thaunauzam Somol Luang na hai Desamna hanagumna adumak council na lauduna pangthokliba class 12 examination yengsinba team amada meeoi ahum na saba team ani ngase English thokpa asidaso examination center anida desamgi team ani sina yengsinba chatke Hairiba center singadudi Chawyaima Higher Secondary Thoubal amade Fancier Higher Secondary School Thoubal ani asini center singasida mahiroi singna ayaba note kaya pusinduna lakpagi fakatke Chawyaima Higher Secondary School Thoubal Center asida desamna exam hogadaba minute kuntra watlingaida examination center da yausinduna yamna mawong maril taba exam oinaba haibagi wakalda yausinke masidagi hauraga examination center asida frisking tawdana mahiroi sing check fajana tawdana thahanlamba mitmangda adumak uba fangke masidagi ahoba chawna laiba ure maramde exam thagadoriba mahiroi sing electronic device haidi mobile phone nataba pambai oiba yaudabra haiba asi yengdaba asidagi achoba wahang desamna hangba hauke makhatana exam haukraba minute 15 hauzillaba matungda examination thabani haiduna mahiroi ama examination hall da changakpada hanana hairiba candidate adugidi adumak exam thaduna exam hall manungda phamlamle henangaklibadi wahang pahang tawba matamda mahut sinduna tharamliba misak asi Jial Hake Apokpa MD Ashraf Ali Laifamna Lilong Dam Makongdagini Hena amuk ngaklibana mahut sinduna tharamliba misak asi 10 pass tawdaba misak amani haina masana haidok charake mahak masana wasim kauba lilongdagi misak amana mangonda mahaki school dress amadi candidate ki original admit card pirak pagaloinena CLP ge haibadagi mahak changlakpani haiba mahak masana yazake examination hall manung da phamduna mahut sinduna tharamlaba misakaduna mahut sinbani haiduna haidokchare masigi mathakta invigilator na signature tawduna chumme haiduna verified tawthoklamle aduga asengba candidate mamingna MD Minhazuddin Apokpa MD Yusuf Ali roll number 19702 mahiroi asina amuk examination thaba changhalle thawong asina kadai danoma taning tamang samnadaba examination adu iho hoba oina desamna lawi asigumba kaya ase exam ki oina penal law ama semdabana ohelakpani maramaduna makhatana exam ki masak thian bayaba thodok sing thoklaktanaba penal law lengakna athubada semgadabani haike nation tawraba mahiroi ama mahut tharame su khangaba masana su commit tawjaraba ai isana hairiba mahutse thare haidana hairaba adumba mahiroi ama masa asengmadu lai examination thaba yahallo haidi science to thoma potama yahallo hada hairakpase masi yamna hena ikoi laibak thiba aduga masi examination tawribase koi taning tamang samnadaba hodrong hoba aduguma examination fazana pangthokpa taragasu akoi hodrong hoba adugumba utong hoba de sing haibadongna examination pangthokpa tawse masi desamde tahoningde masina yamna hena koi gi tungi koi gi laibak lepka doriyo mahiroi singda atopa mahiroi singna taraga laibak akoi yamna puning chonthaba oigani habase council lamadi toan examination conduct tawbiriba osi center scenery ba osi SO SI invigilator singna mase kami bam thoi penal law ama principal like ama hek leiti phawbudi aikoi hairiba mahut thabagi impersonation tawbagi chejet bisan babi oro khongban chinbagi oiro masigi oiba tap chaba penal law ma leitabasina yai haidana sum tawrak pase masi athu matamda penal law se masi semgadabani haidana desamgi maike degi thamjari